Anjuman Himayat-e-Islam Yaripok Turihalna Khul Asigi Club Organization Association Amadi Society Singa Kusamnaraga Work for Amendment Bill 2025 Chatnaba Yaroi Athubada Handokadabani Haiduna Ngasi Miyamgi Oiba Khongchat Ama Chatkre Yaripok Turihal Mayai Lekai Lampaktagi Lamthaduna Thambalnu Kaithel Fauraga Azad Lampak Tamna Chatkiba Rally Aduda Work for Gilamda Politics Tauba Yaroi Ipa Ipugi Hapmat Bayaroi Amadi Work for Amendment Bill 2025 Hando Uhaina Thaba Rekat Kaya Sizinakibaga Loinana Kholau Kaya Sulauki Rally Aduda Saruk Yakiba Coordination Committee for Protection of Work for Properties Manipurgi Convener Muhammad Rais Ahmad Tampak Nahai Ipa Ipu Singna Islam Gimingda Tola Taraba Amadi Lainanga Mari Lainaba Thabak Thauram Kayada Sizinaba Masagi Lejaba Lanthum Singh Tung Koina Mahai Chahonabagi Dama Kathok Lamba Work for Property da Atopana Khut Thingjinbagi Mathau Tade Handak Lok Sabha Amadi Rajya Sabha Anina Pass Tauraba Matung Laibak Asigi Presidena Ayaba Pikraba Work for Amendment Bill 2025 Asi Laibak Asida Chatnariba Logi Wangmadani Asigumba Thawong Asi Athubada Handokadabani Haina Muhammad Rais Ahmad Tampakna Makatana Fundoki Hairiba Ekasi Athubada India government na Athubada Handokadabani Haibu Wapamse Asigi Jariba Eko Sinjalang Jariba Anjuman Himayat-e-Islam Amadi Lamdam Masigi Eko club organization societies Loida na Manipur gi Apunbagi United Mitai Bangal Committee Manipur Amadi Ngarang Bak Organization Kun Putrana Punsilaga Siyam Kiba Coordination Committee for Protection of Work for Properties Manipur Haiba Mayam Singa Sina Pula Punsilaga Eko na demand tauri Haiba Ekase Athubada Handokadabani Haibu Wapamase Basini Eko Aroi Bakula Maramaduna Eko Mayam Ekase Handokri Pawba Hanba Laitana Wapamasi Tanate Delhi Tanate Pitribi Thungna Aiki Sagi Ningsha Sword Holy Power Laukiri Haibu Wapamase